Kuki Zo Council na NH2 Hangdokpagi agreement withdraw Toukhre. Prime Minister Narendra Modi gi numit nini gi matungda Kuki Zo Council na September 3 da Union Home Minister ga National Highway 2 Hangdokpagi agreement adu withdraw Toukhre. Kuki Zo Council gi maikai dagi phongdok levana haukiba chahi 2023 gi May 3 dagi haurakhiba irang asiga mari lainana Maitai amasung Kuki community ani gi marakta yasinaba ma leitriba phauba State asigi khwaidagi maru oiriba National Highway 2 asi makhatana adumak thingkhigane Kuki Zo Council gi maikai dagi National Highway 2 hangdokle haina laukthokpa leite loinana lambi asida free movement gi permit pibasu leite Kuki Zo Council gi maikai dagi de Ministry of Home Affairs na pirakhiba directive ki matungin na lambi asida chathoksin tawriba singda asoi angam thoktanaba security na honariba sida kangpokpida leiriba singna mapung phaba cooperation pina bahai khiba khaktane National Highway asida leiriba buffer zone asi ikai khumnagadaba ne karigumba masibu violate tawba tarabadi sathiba mahi fangane loinana makhatana shanti amasung security gi phibamda akaiba kaya lakani haina phongdokhe panba yabadi Ministry of Home Affairs ki maikaidagi September 3 da Kuki Zo Council ga agreement sign tawnakhiba aduda kangpokpi phauduna chatnariba National Highway 2 asi hangdokpa masung free movement leiragani haina phongdokhibane Manipur da Dengue ki case lising ama Henkhre haukiba pung kun marida miyo yangkhai mathoi dengue positive oirakhre Manipur da kumsi sahi gi oina Edis haina khangnaba kang makhal amana sandokpa dengue laichat ki case masing lising ama Henkhre haukiba pung kun marida miyo yangkhai mathoi positive oirakhre Directorate of Health Services na thadorokpa cherol gi matungin na haukiba pung kun marida miyo yangkhai mathoi positive oirakhiba sigi manungda Imphal West khaktada miyo 35 positive oirakhe Hairiba 35 asi tharaga district asigi oina sahi asida punna miyo 7 ka humudra positive oikhre Imphal East district ki oina haukiba pung kun marigi manungda miyo 10 mathoi positive oirakhe case asi tharaga district asigi oina handaki sahi gi miyo 118 positive oikhre ahum suba position oina Thobal district ta sahi asigi oina miyo 53 positive oikhre adubu haukiba pung kun mari asida de miyo amata positive oibagi record fangkhide Kakching district ta ama Chandel district ta ahum amasung Ukhrul district ta miyo ama positive oirakhe haujik phawbagi manungda dengue na naba miyo ama leikhidabagi record fange Chak Chaba Toklaga Famjinduna Leibana Heartki Laina Oihallak-e study Chak Chaba Hangdokpaga Famjinduna Leidavade tongan ba Heartki Laina Oihallakpaga loinana Heart attack ki risk wangkhalai haiba medical research amadagi khangbang amlai ayamba matamda Famjinduna leiba haibasina haksel da akaiba thogali haiba pumnamakna khangnaraba wafamni adubu Chak Chaba Hangdoklaga karigumba makhalgi thabak amata tawdana Famjinduna leiravade chaba tumbagi sang hanthahalle blood sugar gi sang wangkhadali amasung cardiovascular system da akaiba thoganduna heart ki laina oihallakpa yai haire Journal of Clinical Lipidology da phonglakpa study gi report amana hai Chak Chaba Toklaga Famjinduna leiravade chaba tumhande igi sel da akaiba thoganduna glucose amade fat ki level wanghalle masina maram oiraga heart amasung I utong singda akaiba thogala-e chaba thakpa loiraga Famjinduna leibagi mahutta khongkap khara hangaranda chatpa natragana imungi thabak ingkhang khara surabade metabolism fagaranaduna heart ki mapangal kangkhadalle khongkap khara chatpa natragana leptuna leibagi mahutta Famjinduna leiravade chada kunthra gi changda metabolism tapthahalle masina maram oiraga haksangi arumba hengadalli amasung I utong singda fat ki saruk deposit tawraktuna atherosclerosis haina khangnaba I utong kansilakpa amasung khujilakpagi thong oihallakpa yai Journal of American College of Cardiology da phonglakhiba atopa study amagi report na hai kanagumba miyoy amana nongmagi manungda pung 10 hena Famjinduna leiravade heart failure heart attack amasung heart ki mathau chang nairaktabagi khudong sadaba mayok narakpa yai Chak Chaba toklaba matungda minute 10 dagina 15 fauba hangarhanda chalabade I da yauba glucose ki chang control tawbaga loinana heart ta amanga ta thogandaba ngamme igi cell fagalhanbaga loinana blood pressure wangkhalakpa yabagi riksu hanthalli haire Laukhatpa yaba section thorangsingi matangda report asina hai Chak Chaba toklaba matungda minute 10 rom hangadanda chatkadavane maram leitrabasu dolangi siri thak kagadavane ising marang kaina thaktuna haksang manungda mahigi saruk walhandana bohonagadavane kanagumba miyoy amana numit khudingi chang naina haksang sajel tawrabasu atai atopa matamda Famjinduna leiravade khudong thiningai oi nongmada pung 10 dagi hena Famjinduna leiba miyoy sing diabetes amasung heart disease ki risk wangkhalai haina report asina makhatana phongdokle